MSF na government ki mahiloisan sing yengsin bachalubada ludo sanafam onthoklambat hengnare MSF na jahili sang sitna changsinduna lakpa academic campaign aikhoi larik ningthina tamse haiba campaign asige manung chana Imphal West ZEO Wangoi gi manung chana leiba Haureibi High School da chatuna yengsiluba matamda Mahairoi singna school hour loidringai bayumda hankhiba amade school asigi oja nupi ani yauna multitasking staff ki oja amaga ludo sanabat hengnarakpa ase yamnamak laibak thiba amani haina Manipur Students Federation MSF Head Office ki General Secretary Sundar Khumanna fongdorakle Masi Manipur Students Federation MSF Head Office ki General Secretary Luchimbat Timamana Imphal West ki ZEO Wangoi ki manung channa laiba Haureibi Junior High School hariba mahiroshan amadi Haureibi High School Ediat hariba mahiroshan ani asida aikoi Manipur Students Federation MSF na lisang sina changsinduna lakpa academic campaign aikoi lairing ningthina tamsi hariba campaign adugi manung channa hariba mahiroshan ani sida aikoi yengsanna chachabani adubu yamna laibak thibadi hariba aikoi ki Haureibi Junior High School hariba mahiroshan ase aikoi ki government ki mahiroshan ni hariba mahiroshan asida aikoi ki oja manga lay aduga non teaching staff ani amaga punna makoi taret laibagi manungda oja hetuna Sora habadi masagi thaudo wathoki sora laibagi maje class khara lawramnaga hanki habagi kanu maduni aikoina thengna jarai je loinana oja Rajeshwar hariba oja asisu masagi anabana maram oiraganda karaklamdaba loinana aikoigi oja hais open hariba oja asina magi imungi apopi mama laikidabana maram oiraganda magi he apopi mama laikidabana maram oiraganda da karaktabaki mami adune koina thengnarise loinana masida aikoigi oja ani khatang haibadi mingona pallawada oja ai anita amadi khetrimayum memoli hariba oja ani asiga aikoigi s sundari harisina aikoigi MTS ni multitasking staff loinana oja SH lolendro hariba oja asisu multitasking staff ni laiba makoi khara asina aikoigi thawai yauna pukning changna mahiroi khara da lai takhi tambi badu aikoina thengna charambo oitaragadi MSF nasu lairamliba oja khara se akoi thagat charamgadabani loinana aikoigi tangai phadaba imung manungi anaye thaudo wathokna maram oirakanda da lakpa ngamdragasu laiba khara asina puming changna menkhatpiramagadi hena nungai jagani haiba wapam sisu anbade MSF na thamjage loinana yamna laibak thibadi hairiba mahiroi sing asi lai takhi tambirambagi mahutta oja ni punjalaga loinana multitasking amaga punjalakanda da aikoigi ludo sanaduna lairamba aduni thengnajari base aduga mahiroi sing asi ngasigi laklamlaga hankiba phawa mahiroi sing hangi haibase aikoi oja sing nan khanglamdaba aikoina mahiroi sing de le takpidano joina samaina lairamba se karigino hamba matamda mahiroi sing lairi haiba paukum moina pibirakpa lairi hairapodi aikoina thoga yengminarasi haiba matamda thokanda da mahiroi sing asi lairamdaba loinana adudagi oja amana amukamu mahiroi sing asi hallage na hairambani haibase gumba yana bagi ngai haki purai parai gi paukum moina ojana mahiroi oiriba aikoi da bauta pibirakpasi yamna laibak thibani masigumba oja amu oibagi mathau tawdaba kaya asin mari lainaba singna chapchana action lokat piu haiba MSF dagi thamjage loinana campus asimakada aikoigi edet ki mahiloisan amasu lei haiba edet asina kaino harakanda Haureibi High School hairisini haiba asidana aikoi class 9 amadi 10 ani laiba mahiloisan ni edet oiragasu aduda masidana mukamu aikoigi oja amana yamna thawai yauna angang ani khaptada larik takpiramba aduni MSF na thengnajari base adubu masida aikoi MSF na haijaning badi amana government gi mahiloisan amadana edet punna campus amadan laiminarakanda edet tana thawai yauna leramnakanda high school edet natabadudana ojas amu oibagi mathau pangthoklamdaba haibasa masi mari lainaba singna kopna yengjanbirakanda da chapchaba action ama lokhat piraga matungda asigumba kaya si thoktanaba bideng changbiu haiba wafam sisu thamjage loinana aikoigi MSF nasu aikoigi ngalingai matamdagi hauna aikoi government gi employee gi macha masu phawba government gi mahilosan singda mai masing tamanbiu haiba wafam kaya so aikoi thamduna lai masi thamlisigi maram gi karigino harakanda haiba oja sing asina ludo sanaduna laiba se magi macha masu do haiba mahilosan adu tambo oitaragadi mahak ludo sanaraga kaidumunda leiramloi magi macha masu se adum fattaba lambida ade mangi gadra haidana makoi kumna senaba adu tawrakani haiba MSF na maswaida thamjage loinana matung tarakpadasu asigumba kaya si thoktanaba kumna yengsanbirakanda da ngasigi oja amoibagi mathau tawramdriba sing asida mari lainaba singna yengsanbirakanda action lokhat yu haiba wapam se thamjage MSF
Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it.